Komla farm ubadagi popi tharamba singi wakal hongnare Abel Tamenglonggi komla makhal senapati da thabada mai pakna pale lamdam asigi miyamna yamna pamna chanariba Tamenglonggi komla gi variety ase senapati district ke makuilungdi da su thaduna mai pakna pothok puthok pangam le ayaki komla farm ubadagi popi tharamba lomi singi wakal da ahongba khara purak pangam lakpa ase nungai ba fawi haina Abel Briam na phongdorok le Pausi asiga khana wari sanabada Senapati district ke Makuilungdi part 3 in puidage Abel Briam na hai Senapati district ke Makuilungdi da komla gi farm tawbam yoy asi mahang na han ba oire hauki ba chahi ahum mari rom gi mamang dage komla asi changyeng oina tharaga lakpa ne maki farm asi da hojik komla pambi chatruklom thare masigi manung da hojik paliba si komla pambi chamarom khakta ne ayamba sarukti mapung phana pandre Mahakna hai komla asi masing khara khaktamak tharambani adubu lainga ki horticulture department ka khusam naraga makoidagi komla pambi sing asi leiraga hauki bachahi anirom gi mamang da thaba ubane loinana department gi loba komla pambi sing adudi mamang gi chahi da thakhiba sing gi manung da handak pan basu yaure komla tharakpadagi handak ki chahi asi dana khwaidagi hena mapung phana pan ba chahi oire haujik fawbada mahaki farm dagi komla keji lising anirom gi chang da hekre Madugi manung da keji lisung amaga chamri romna Imphal da puraklaga Horticulture Department na laibire Atayna khangna chanaba sing da khudol tawkhiba su yaure Imphal da yonbagi damak lupa lakh amaga lising taraga ni thoi rom phangle Mahaki farm da thariba komla sing adu mapung fa na palakpa matamda chahi amada lupa lakh tare nipan lomde sel oina phangba ngamlagani haibagi thajaba lai hai khe Mahakna hai makuilungdi ga tainariba oklonggi nakal adomda kumja lising ani kunmathoi kungani thoi adwai dage Popi pambi sing thaduna lakna khe adubu laingang na popi thabada thingba thamlakhiba masung makhoigi furup sing nasu popi thabada thinglakpadagi lomi sing atopa lambi thinaba haurakhe haujikti mahaki farm asida komla pambi chatruk thari basigi mathakta hena pakthok sauthokna ba pandam thamle mahakna komla thabada mai paklakpasi ubadagi lamdam adu da hana popi tharamlaga haujik tokhraba lomi singda anauba inod ama piba ngamle mahaki mai pakpa duge warina Aikhoi pumbada anoba wakhalon ama piba ngambaga loinana mahakumna makhoisu komla thaba lomi ama oizage mateng pangbiyu haina hairakba leire popi thabada sel yamna phanglabasu maduna khunai asige nahasingi mangnabagi machak oibana asigumba phattaba thabak asi tawba haunade haiduna mahaki khulga tainaba mafamsingda popi tharabasu mahakna komla oina thaba haurakpa ne ngasidi popi thabagi thabak adu laingak amasung khulgi miyamna thingkhraba matungda popi tharamba miyoising aduna Mahakna paikhaliba thabak aduda mai onsilaktuna mahakumna komla thabada mai paklaba lomi amamam oiningbagi wakhal fawhonba ngamlakpa sida mahaki honajariba khara adu mai pakle haina lobi haina su Abel na makha takhe mahaki mateng niba lakpa miyoising adubu lambi kharadang oirabasu takpa ngamlagani haina sauthokna hairaduna Abel na makha ta na hai haujikti makhoigi damak horticulture department ki official singda mahakna pau phaunaduna mateng nirekliba sing adugi mateng pangi haina khalle Masida mari leinabo official sing nasu mateng pangbirakani haibagi thajaba lei mahaki komla pambi sing adu amamamda komla sam achauba manga dagi tada na pale loidana khara yamna pamba pambi dade sam nipan fawba thokpa yawe mahakpu mateng pangbi bagi damak horticulture department ki additional director ke Devadatta Sharma bu thagat pa phongdorokhe amaromda Manipur lenga ki additional director horticulture and soil conservation amasung project director Moma ke Devadatta Sharma na pausi asida hai Abel Briam asi laigang na paikhat kiba alternative to poppy cultivation haiduna poppy pambi thabagi mahut sinanaba laukhalakpa khongthang dang uhai wai sing thana ba thaurang adugi ahanba beneficiary singi manungda ma oiribani hai khe scheme adugi makhada komla pambi sing asi thana ba pi khibane pambi sing aduna chawraklaga komla sing asi palakpane mahaki ariba pambi khara yauramba yai adubu hena mapung fana paliba sing asi department na pi khiba sing adune makoida pi khiba pambi sing asi Bading tawbo oivana pambi sing masa mau phabaga loinana yamna thuna panba ngambane mahakna paikhaliba thabak sing asi yamna pungning thogatningai ne senmit londa yenglagasu yamna kanaba pigadaba khongthang ne haujik komla pambi chama panba matamda lupa lakh amaga lising taraga ni thoirom phangba ngamlabade pambi chatruk adu palakpa matamda chahi amada soidana lupa lakh tare lomdi tanba ngamgadori bani hai khe komla thaba sidi chahi amada muktang thakhraga madu maintenance tawraga adumak satkhigadori bane Masida natana komla pambi sing adugi marakta sing umorok yauna atai makhal makha kayagi mahi marong sing adu thaduna chahi amada yamlaba senfam tanba yaga nei masina mahaki imungi sel thumgi phibamda phagaran bada mateng pangbada natana state asigi senmilon phagalan badasu achoba mateng oigadori ba nei
ꯃꯍꯥꯛꯀꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯠꯇꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯉꯝꯒꯅꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯐꯥꯔꯝꯗꯒꯤ ꯍꯦꯜꯂꯛꯄ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯂꯩꯕꯤꯔꯒ ꯃꯍꯥꯛꯀꯤ ꯄꯣꯠꯊꯣꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜꯁꯨ ꯐꯪꯍꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ